Manipurgi irang asida miyamgi thawal dauduna lakliba 𝗏𝗡𝗏 𝗏 selgi mateng niduna amadi phonda kihan khangaliba si tawbiganu miyamgi thawal ningthina tawba ngamhanbiu haina 𝗏𝗡𝗏 gi managing director 𝗏𝗢𝗏𝗏 singna phongdorakle ngasenor AO sida leiba 𝗏𝗡𝗏 gi conference hall da pangthokhiba pawgi mifam amada wafam asi phongdoluduna mahakna hai irang asna hek haurakpa matamdaki hospital asna lemna layingduna miyamgi mateng pangduna lakle hojik fawada nupi nupa amadi mahairesing yauna miyoi punna 353 layengkhre hojik oina irang asida soklaba anaba 136 admit tawduna leiri loinana hojik fawada tongan ba department maru aina general surgery da patient 38 orthopedic department da patient 9 neurosurgery da patient 18 CDBS da patient 3 ENT da patient 2 ophthalmology department da patient amadi plastic and reconstruction department da patient 2 general medicine da patient 2 psychology department da patient layenglei masigi manungda general surgery da patient 19 neurosurgery da patient 3 CDBS da patient 19 amadi atay atopa department sing punsilaga hojik fawada puna patient Marifutara mapan surgery tawkhre hare masida miyoi nifu nithoi romna nungsibiduna hojik fawada lakh tara nithoi ka lising kuntraga chawnga sel oina mateng pangbiraki amade company tarukna lupa lakh taruk lom henbagi life saving drugs mateng oina ba pirakre loinana makata ba achangba senfam sing ado hospital asigi staff singi thagi tolop tangkhai kai thoktuna amadi staff singna tha taruk tolop tangkhai lotuna yamna wana miyamgi mateng pangduna lakpani irang asi kayam kuina chathak higadawribano haiba khangba ngamdre cherak asida hospital asigi selgi mateng nirakpa amadi kihan khanghalakpa asna miyamgi mateng pangba ngamdabagi fibamda lakadawre maram asna hospital asta hen awaba pibidana miyamgi mateng mapungfana fangba ngamhanbiu haina phongdorakle hospital days da casualty to ai domina pale bom so sidore la kudi mose masibu magi anab do falaga sidor ba anab do hinna bonna falaga win the chat ko se ko am so se le ne ta ai ge slogan da ai staff da ai sometimes emergency la ko tam da out of station oi buzuna ai hek message pam da in hek hai buzuna anab da sihan bayar anab da pen da ko hon da akhor maximum level da angamba help extend to you them patient है ऐसी बहुत सी दा नुपा नुपी छात्र छात्री पुनः all together अपने दा तहुंगा यंकई मरी ने कोई राज मेडिसिटी से रेंट तबला अपने दा treatment भी बा operation तो बा different type of operation अमदी मागी treatment भी अपने बहुत ही लाइफ कर दिस अदो कोई तहुंगा यंकई मरी से मशी मत कोई लोग निकाल मंग हो गए मदी नम तो सब हम नवाई तबा पेन दम कोई पावे कोई कर मंग हम देखो अभी sometimes अतो सेंटर दा हर भाई फास्ट पीरगा चंग रगा लेरगा थंगम मिगुप्ता राज मेडिसिटी चचगे राज मेडिसिटी दे पुबियो तोरगा असोय लाख पोस याम ला नरनान की कंट्रोल दे थोकियो पोस अदुम थोए अदुगा पुलिस पर्सन सिंग सोको माले मखो जदुम तोरला पेशेंट ओरे बिसिंदना राज मेडिसिटी चलदि मागी थवाय दु कन्नेनि हिंगनि हाबि थाजो मखो लेको मदु मरम ओर कोइ लाइ ने अदु सुम मैम चले बिसिनि मरम मसिदि थाजो को महन दिया दे से कोइ याम चो सेले दे मखो तोजे